ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯒꯨꯖꯔꯥꯠ ꯀꯤ ꯁꯨꯔꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯝꯕ ꯅꯠꯇ꯭ꯔꯒ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯗꯨꯃꯥꯁ ꯕꯤꯆ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯆꯠꯂꯝꯂꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯗꯨꯃꯥꯁ ꯕꯤꯆ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯪꯕ ꯂꯩꯉꯣꯏ ꯑꯃꯨꯕ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯥꯖꯕꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯤ ꯑꯌꯥꯝꯕꯅ ꯃꯐꯝ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯅꯩ꯫ ꯍꯣꯏ, ꯑꯗꯣꯝꯅ ꯇꯥꯔꯤꯕꯗꯨ ꯑꯁꯦꯡꯕꯅꯤ꯫ ꯗꯨꯃꯥꯁ ꯕꯤꯆ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯚꯨꯠ ꯄ꯭ꯔꯦꯠꯁꯤꯡꯒꯤ ꯃꯀꯣꯟꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯍꯥꯏꯖꯕ ꯅꯠꯇꯦ, ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯍꯃꯗꯕꯥꯗꯀꯤ ꯑꯅꯟꯌ ꯄꯥꯟꯗꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯅꯟꯌ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯗꯨꯃꯥꯁ ꯕꯤꯆ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯑꯣꯏꯅ ꯐꯖꯅ ꯈꯪꯂꯝꯗꯦ꯫ ꯏꯪ ꯁꯣꯛ 2005 ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19ꯗ ꯑꯅꯟꯌ ꯃꯍꯥꯛꯀꯤ 25ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯈꯔ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯅꯟꯌꯅ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯗꯨ ꯗꯨꯃꯥꯁ ꯕꯤꯆꯇ ꯆꯠꯇꯨꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯍꯃꯗꯕꯥꯗꯇꯒꯤ ꯃꯄꯥꯟꯗ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯅꯟꯌ ꯇ꯭ꯔꯤꯞ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯣꯏꯔꯝꯃꯤ꯫ ꯑꯅꯟꯌꯅ ꯗꯨꯃꯥꯁ ꯕꯤꯆꯀꯤ ꯑꯃꯨꯕ ꯂꯩꯉꯣꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯒꯤ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯎꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯑꯅꯟꯌ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯗꯨꯃꯥꯁ ꯕꯤꯆꯇ ꯆꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯂꯣꯏꯅ ꯁꯤꯟꯗꯨꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯃꯉꯣꯟꯗ ꯀꯣꯜ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯇ꯭ꯔꯤꯞ ꯑꯗꯨꯗ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦꯂꯣ ꯑꯅꯟꯌ, ꯑꯩ ꯇ꯭ꯔꯤꯞ ꯑꯗꯨ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯂꯥꯁ ꯃꯣꯃꯦꯟꯠ ꯑꯁꯤꯗ ꯅꯪꯅ ꯆꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯅꯟꯌ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯊꯥꯖꯔꯣꯏ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯉꯤ꯫ ꯗꯨꯃꯥꯁ ꯕꯤꯆ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯚꯨꯠ ꯂꯩ ꯍꯥꯏꯅꯕꯅꯤ꯫ ꯗꯨꯃꯥꯁ ꯕꯤꯆ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯍꯟꯇꯦꯗꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯋꯥꯔꯤꯕꯨ ꯅꯪꯅ ꯊꯥꯖꯔꯤꯗꯨꯕꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯦ, ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ ꯅꯪ? ꯑꯅꯟꯌ, ꯑꯩꯅ ꯁꯨꯔꯠꯇ ꯂꯩꯕ ꯑꯩꯒꯤ ꯀꯖꯤꯟ ꯑꯃꯗꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯂꯕꯅꯤ꯫ ꯅꯪ ꯁꯥꯎꯔꯅꯨ, ꯑꯩ ꯆꯠꯂꯔꯣꯏꯒꯦ꯫ ꯐꯔꯦ, ꯅꯪꯅ ꯆꯠꯅꯤꯡꯗ꯭ꯔꯒꯗꯤ ꯑꯩ ꯐꯣꯔꯁ ꯇꯧꯔꯔꯣꯏ, ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥꯒꯤ ꯋꯥꯗꯨꯗꯤ ꯉꯥꯡꯉꯛꯀꯅꯨ꯫ ꯑꯩꯗꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯑꯃꯗꯤ ꯍꯣꯇꯦꯜꯒ ꯂꯣꯏꯅ ꯕꯨꯛ ꯇꯧꯈ꯭ꯔꯕꯅꯤ, ꯑꯩ ꯀꯦꯟꯁꯦꯜ ꯇꯧꯕ ꯉꯝꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯅꯟꯌꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯅꯟꯌꯗ ꯗꯨꯃꯥꯁ ꯕꯤꯆ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯅꯟꯌꯅꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯑꯃꯠꯇ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯤ ꯑꯌꯥꯝꯕꯅ ꯚꯨꯠ ꯍꯥꯏꯕꯁꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯋꯥꯔꯤ ꯑꯁꯤ ꯊꯥꯖꯅꯗꯦ꯫ ꯑꯅꯟꯌꯅꯁꯨ ꯃꯁꯤꯃꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯅꯟꯌꯒꯤ 25ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯛ ꯀꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯣꯔꯔ ꯐꯤल्म ꯑꯃꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯔꯝꯃꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 53 ꯑꯗꯨ ꯑꯅꯟꯌ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯁꯨꯔꯠꯇ ꯆꯠꯅꯅꯕꯒꯤꯗꯃꯛ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯝꯃꯤ, ꯑꯃꯗꯤ ꯃꯈꯣꯏꯅ ꯍꯣꯇꯦꯜ ꯌꯧꯕꯒ ꯃꯈꯣꯏꯅ ꯍꯌꯦꯡꯒꯤ ꯑꯅꯟꯌꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨꯗꯒꯤ ꯑꯅꯟꯌꯒꯤ ꯃꯃꯥꯟꯅꯕꯤ ꯔꯤꯌꯥꯒꯤ ꯑꯥꯏꯗꯤꯌꯥ ꯑꯗꯨ ꯄꯨꯝꯅꯃꯛꯇꯒꯤ ꯐꯖꯔꯝꯃꯤ ꯑꯃꯗꯤ ꯄꯨꯝꯅꯃꯛꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯂꯥꯅꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯤꯕ ꯑꯍꯤꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯂꯝꯗꯦ꯫ ꯔꯤꯌꯥꯒꯤ ꯑꯥꯏꯗꯤꯌꯥ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯑꯅꯟꯌꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯄꯥꯔꯇꯤ ꯑꯗꯨ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯗꯨꯃꯥꯁ ꯕꯤꯆꯀꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯄꯥꯔꯇꯤ ꯑꯗꯨ ꯇꯧꯕ ꯑꯁꯤꯅꯤ꯫ ꯔꯤꯌꯥꯒꯤ ꯑꯥꯏꯗꯤꯌꯥ ꯑꯗꯨ ꯇꯥꯕꯗ ꯑꯅꯟꯌꯅ, ꯃꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤꯅ, ꯕꯤꯆꯀꯤ ꯂꯩꯉꯣꯏ ꯃꯔꯛ ꯑꯗꯨꯗ ꯀꯦꯛ ꯀꯛꯄꯗꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯣ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗꯒꯤꯁꯨ ꯈꯔ ꯊꯨꯅ ꯊꯣꯛꯈꯤꯁꯤ꯫ ꯗꯨꯃꯥꯁ ꯕꯤꯆꯀꯤ ꯁꯟꯙ꯭ꯌꯥ ꯇꯥꯕꯒꯤ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯕꯒꯤ ꯃꯇꯥꯡꯗꯣ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯕꯅꯤ, ꯃꯗꯨꯁꯨ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯅꯟꯌꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯗꯨꯃꯥꯁ ꯕꯤꯆ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯚꯨꯠ ꯂꯩ ꯍꯥꯏꯅꯕꯅꯤ꯫ ꯗꯨꯃꯥꯁ ꯕꯤꯆ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯍꯟꯇꯦꯗꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯟꯌꯁꯨ ꯃꯤ ꯑꯌꯥꯝꯕꯒꯨꯝ ꯚꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯕꯁꯤ ꯊꯥꯖꯔꯝꯗꯦ, ꯑꯃꯗꯤ ꯑꯍꯤꯡ ꯑꯗꯨ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯃꯀꯣꯟꯅꯤ ꯍꯥꯏꯅꯔꯤꯕ ꯗꯨꯃꯥꯁ ꯕꯤꯆꯇ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯄꯥꯔꯇꯤ ꯑꯗꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯁꯨ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯁꯟꯙ꯭ꯌꯥ ꯑꯗꯨ ꯑꯅꯟꯌ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯣꯇꯦꯜꯗꯒꯤ ꯗꯨꯃꯥꯁ ꯕꯤꯆꯇ ꯑꯅꯟꯌꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯀꯦꯛ ꯀꯛꯄ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯕꯤꯆ ꯑꯗꯨ ꯌꯧꯔꯛꯂꯕ ꯀꯥꯟꯗ ꯕꯤꯆ ꯑꯗꯨꯕꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯈꯔ ꯀꯤꯊꯨꯞ ꯀꯤꯔꯨꯝ ꯇꯧꯕ ꯑꯃ ꯐꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯕꯤꯆ ꯑꯗꯨ ꯌꯥꯝꯅ ꯃꯝꯂꯝꯃꯤ ꯑꯃꯗꯤ ꯕꯤꯆ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯆꯤꯛꯂꯝꯃꯤ꯫
Chahi kayadagi bis aduda mi yamna lagnatabadagi bis adusu fajana semjilamde. Adu oirabasu makoi bis aduda yamna harauna enjoy tawrami. Maramdi Ananya amadi mahaki mamanabisingna makoigi groupta ahanba oina adventure oiba mongda mapong numitki party celebrate tawrami. Makoi pumnamag bis aduda phamduna baro taba ngaituna leirami. Adubu Ananya gi hakchang adu ikhang khangautana nungaitaba horaklami amadi thamoida kitopkirum tawba amasu phauраklami. Ananya na makoina phamliba mafam adudagi khara thapna murum murum sonbagi khonjal amasu tarami. Khonjal adu mi ani hum punna phaminaduna wari sanabagi khonjal su malami. Khonjal adu tabada Ananya mahaki mobile adu puthoklami amadi torch adu thanduna mafam adugi akoibada yenglami. Adubu mahakna kanamata leiba uramde. Ananya na mase pumnamag asi mahaki wakhalna oiramgani haiduna khandoklami amadi mamanabisinga amuk phaminaduna wari sadarami. Adubu ngahak leiraba matungda mahakna mamangda takiba khonjal adu amukasu tarami. Handakti mahakna khonjal adu mamangda takiba khonjal adudagi hena hauna tarami. Maduda Ananya na mahaki mamanabisingda makoisu khonjal adu tabra haiduna hanglami. Mafam asida aikhoina taba mi ateisu leiba mali. Kadaidagi minoda aikoi tani leirise asuk thengkraba ahingsida mafam sida bu kanabu laktoino aikoi tani leirise haiduna mamanabising aduna hairaklami. Noina hairi dobudi chumme hojikpu bisa sida kanabu laktorino ado oirabasu aina akhoina phamliba mafam asidagi khara thapna mi khara wari sanabagi khonjel ama tai haiduna Ananya na hairaklami. Ananya gi wahi adu tabada mamanabi aduna nang soba aikoi mayam gi asuk langkhraba khonjel marakasida kadwaidagi makhono nang natari dupo haiduna hairaklami. Ananya gi mamanabi sing adunadi Ananya na tariba khonjel sing adu amata taramde. Makoina samudragi isingi ipomgi makhon amadi makoigi manakta leptuna leiriba huising aduna khongbagi makhon aduna tana atopa makhon amata taramde. Haibadi khonjel adu Ananya khaktana taba phanglami. Makoi pumnamak amuka makoina sanaramliba wari adu sanaduna phamlami. Adubu Ananya di mamanabi mayam adugi marakta phamlabasu mahak wakhalama khanduna leirami. Ananya na makoina phamliba mafam adugi akoibadagi murum murum sonbagi khonjel adu makai pumnamaktagi taba horaklami. Amadi masa adu leitafam ama khanglamde. Mahakna khonjel adu kadaidagi laklibano haibadu yengi haiduna khallami. Ananya na hogatlaga bis aduda koichet chasinaduna khonjel adu kadomdagi laklibano haibadu yenglami. Adubu mahakna mafam aduda kanamata leiba uramde. Matang aduda mahaki mamanabi sing aduna Ananya bu ke kagnanaba haiduna kauraklami. Ananya ke kaulao matam yaure. Hojik fawuda Ananya da thokliba thokdok sing asidi karimata nalamde. Asidagi suhenna tamthiba thokdok kaya ama mangonda tholkaduri habasi mahak khanglamde. Ananya na mahaki mapong numikti kegadu kaklingaida mahaki mamanabi sing aduna maninglomdagi khupak khoringaida maikay amaromdagi su khubak khubagi khonjel kaya amasu taraklami. Ananya na madu pumnamagadu taraba amadi uraba matungda yamna kirami amadi mahakna mamanabi sing aduda hojikti kek su kae chalasira haiduna hairaklami. Maduda mamanabi sing aduna nangna duk yamna kiri dubu karigino ngaihaktang laikisi nungai khala kansida nang sisoba haiduna hairaklami. Kibagi wanate aina hairise asengbani mafam asida kanagumba amadi lei amuraga nirak soikebadi yai adubu khonjal adu aina hanjin hanjin tarabane. Please mafam asidagi chalasi haiduna Ananya na haijarami. Ananya gi wahi adu tabada mamanabi amana Ananya nang mafam asida horror film ka yengaga laira khangde maduna ni nangna wakhaldo mong khalido haiduna hairaklami. Ananya na kiba adu ubada mamanabi sing aduna Ananya da karim kathaina duna yamna kana nokpa horaklami. Adubu makoina nokpagi khonjel adugi marakta kanagumba mana yamna tengthana kapagi khonjel amasu taraklami. Handakti kapagi khonjel adu Ananya tanatana mafam aduda leiriba mahaki mamanabi sing adunasu tarami. Kapagi khonjel adu samudragi mapan adomdagi laglami. Makoina kina khonjel adu lakliba maiki aduda kapliba adu kanano yenge haiduna samudra adugi mapanda chalami. Samudra adugi mapanda makoina nupi ama yamna kana kaptuna leptuna leiramba uki. Pi adubu ubada makoi pumnamak yamna kirami amadi masa pumbagi tu adu chapyunglami. Nupi adu leimaidagi khara mathakta paiduna leirami amadi kana su kaplami.
नुपी अदुना कप्पगी खोंजल अदुकी मतिक हौरमी हाइबदा इचम चंबा मी अमनदी अदुमना कप्प ngमगनी हाइबदु मखोई थाजरमदे नुपी अदुबु उबदा अनन्या अमदी महाकी ममानबी सिंह अदु किमंदुना कन्ना कन्ना लाउबा होरक्लमी अनन्याना दुमास बेस हारिबा मफम असिदा तसेंगना भूत प्रेत लई हाइबसी थाजबा होरक्लमी अनन्या अमदी महाकी ममानबी सिंह अदुना मखोईगी मतेंग पांगबिउ हाइदुना कन्ना कन्ना लाउबा होरक्लमी अदुबु मफम अदुदा कनामत लईबा उरमदे मखोईना लाउबगी खोंजल अदु मफम अदुदा लैरिबा थवाई हाइबदी भूत सिंह अदुनदी तारमी मखोईना लाउबगी खोंजल अदु ताबदा मीडिया अमदा लागलमदे अदुबु असिबा थवाई याउदबा हक्सांग मयाम अमा मखोई तमना चंगलक्लमी मदो उबदा अनन्या अमदी महाकी ममानबी सिंह अदु तपना तपना खोंथांग अदु मनिंगलोमदा हंथरक्लमी अमदी मफम अदुदगी चेननबा होनरमी नुपी अदुना मदो उबदा मखोईगी मनिंगदा लेमाइदगी फीट अनि अहुमुक वांगना मालंगदा पाइदुना तानरक्लमी नुपी अदुना मखोईबु मखोईना बिस अदुदगी थोक्त्रिफाउ तानरक्लमी अनन्या अमदी महाकी ममानबी सिंह अदु चिना चिना बिस अदुदगी चेंथोरखी अमदी होटल अदुदा अहिंग अदु लैरगा मथंगी अयुक्ता मयुमदा अमुक हलक्लमी तमथेरबा थौदोक असिगे मतुंगदा अनन्या अमदी महाकी ममानबी सिंह अदुना दुमास बिसदा चटपदी लाइरेदना दुमास बिस की ममिंग फावो मचिंदा पलमदे टूरिस्ट सिंगी मतुंगिना गुजरात की सूरत लैबा दुमास बिस हारिबा मफम असि इंडिया की ख्वाइदगी साथीबा हाइबदी तमनबा अमदी भूत लैबा मफम सिंगी मनुंगदा अमनी हाइदुना हाइनै वारी असिबु करिगुंबा मयामना पामी पतारगदी चैनल असिबु सब्सक्राइब तौबिरमु अमदी वीडियो असिबु लाइक एंड शेयर अमुक्ता तौबिरमु मथंगी वीडियो दा अनोपा एपिसोड अनोपा वारी अमगा लोइनना उनरसी हाबसिगा लोइनना यंकोपम लोयंग अनबना मयाम पुमनमक्तकी काइनबक याथगनि सरी।